Akasbani Imphal Wahengbam Rajesh na pau pajari ahanbada marueba pau Manipur ngarang ahanba tangki Lok Sabha mikhalda bot thadabagi chang chada 92.8 oiki inner da chada 103.9 amasung outer da chada 35.2 bot thadaki hari Outer Manipur Parliamentary Seat ki lemhoriba Vidhan Sabha Kendra 16 da bot thasi kuntrukta anisuba tangkakta thadanaragani amasung Seat marphumapan da bot thadanagadoriba anisuba tangkaki Lok Sabha mikhagi bot khombagi thabak kangkhalakli Manipur ngarang Lok Sabha mikhagi ahanba tangkaki bot thadabagi chang chada 102.8 oiki Election Commission of India gi pau matungina Inner Manipur Parliamentary Constituency da chada 103.9 amasung Outer Manipur Parliamentary Constituency da chada 35.2 bot thadaki hairi Inner Manipur gi oina Lilong Vidhan Sabha Kendra da khwaidigi masing yamna chada 35.8 gi chang da bot thadaki Kairao Vidhan Sabha Kendra Sada Marphumari Dasmik Nipan Marigi Chang da Bot Thadanaki Oinam Kendra Sada Yankaitare Dasmik Nipan Sino Thadaduna Kwaidigi Nemna Bot Thadabagi Chang Oiki Outer Manipur Parliamentary Constituency Dana Chandel Jilana Kwaidigi Wangna Sada Marphumapan Dasmik Ahum Nipangi Chang da Bot Thadaki Wabagai Kendra Sada Marphunitoi Dasmik Taret Taret Henglep Amasung Singhata Sada Marphugi Chang da Bot Thadaki Kwaidigi nemna cycle da chada 16.9 sang da bot thadaki Mikhal da mathok toriba polling official sing magi mari leinaba district headquarters sing da thungki bagaloinena EVM sing strong room da akanba sexual thoranga loinena thamkre Churachampur jila gi Vidhan Sabha Kendra mari da hangliba polling booth chani marphu mapan da ngarang bot shanti oina thadanaki jila asigi Vidhan Sabha Kendra mari da bot thadabgi chang mayai orap wangki Ahanba tangkakta Inner Manipur Parliamentary Vidhan Sabha Kendra 32 amasung Outer Manipur Parliamentary Vidhan Sabha Kendra 15 da bot thadanakibani Outer Manipur Parliamentary Seat ki lemhoriba Vidhan Sabha Kendra 16 da bot thasigi kuntarukta anisuba tangkakta thadanaragani Raija sigi jila Nipan Jiribam Tamenglong None Ferjol Tengnokpal Ukrul Kamjong amasung Senapati gi apunba Vidhan Sabha Kendra 16 da bot thadanagani Anisuba tangkak asida apunba voter lak mari lising marphu mari henbana polling station chanipan nipunipan da bot thadanagani tangkak asida lanjenaratuna leiriba mioisingi oina Tengnokpal jila da akhanaba polling station mari Jiribam da ama Ukrul da mari punna polling station mapan hangdokani bot June mari da masing thigani Manipur Police na ngarang mioi ahum kulaiga kona na fari social media da thagalpa warol amada Manipur Police na hai pharba mioi singadu Moirang Kampu Primary School da nomai kapsilamba amadi thogdok aduda mioi ama sokiba aduda chenaba singni pharba mioi sing adudagi kapa yariba nomai maru nipan yauna .32 pistol ama mobile phone ahum car ama amasung sel oina lupa lakh ama makai phagapa ngamle hari tabiriba pawasi Akasbani Imphal degini Thasigi kuntarukta anisuba tangkakta bot thadanagadoriba Lok Sabha mikhal asigidamak bot khombagi thabak kangkhalakli tangkak asida raija 16 gi parliamentary seat marphumapan da bot thadanagani BJP lusingba amasung Pradhan Mantri Narendra Modi na Madhya Pradesh ki tongan mafamsingda pangthokpa mikhal gi meeting da saruk yaki Damoda pangthokpa mikhal gi meeting amada Sri Modi na hai mikhal haibasi MP amakak khanbagi thoksil natte Laibak asigi mikhal ni mang hai mikhal hai basi laibak asigi tungi phirep lep na bagi damaktani amasung lagliba sahi manga asida malem da sakti leibal laibak ama oin na bagi damaktani Sri Modi hai malem gi mafam kya da sarang naba amasung lan thokli adumoinamak Bharat adi khongjel yangna chaukhot pa laibak ama purakpa ngamnaba sarkar amagi damak tangai phadabagi thokjil chathari Mang hai Modi guarantee haibagi arthadi mipum kudimaki manglan mangphauna hanbani Modi guarantee haiba asina lairaba lomi naha mama oibising amasung ise isel singbu chada chama sarkar gi khudong chaba phanganba haiba aduni Lok Sabha mikhagi ahum suba tangkaki mirep che singi scrutiny ngasi pangthokani mirep che pisinbagi aroiba numit ngarang oikibani Mathang thagi tarita bot thadanagadoriba ahum suba tangkak asida raija 12 gi parliamentary seat marphu mari konsilli ahum suba tangkak asigi damak Assam da mirep humpuna mirep se pisilaki
Tangkak asida Guwahati, Barpeta, Kokrajhar amasung Dubrida bot thadanagani. Assamgi Kamakhya Railway Police Station dagi ganja kilogram 10 henba phaгаtle. Kamakhya Railway Police na packet mangada hablamba ganja sing adu nupa amadagi phagatpa ngamkibani. Pharba miyoi amasung polam sing adu mari leinaba police station na sinakri hari. Amaromda akaknaba paw ama phangbadagi Assam Police na miyoi anidagi sapon cap amada hablamba heroin phagatpa ngamle hari. Raija Tara Taret amasung Union Territory Marida ngarang Lok Sabha Mikhal gi ahanba tangkakta chada 32.2 changda bot thadanaki hari. Tangkak asida schedule tribe ki seat 13 amasung schedule caste ki seat 19 yauna punna parliamentary seat sama anida ngarang bot thadanaki bani. Mafam kyada sabagi chang wanglabasu Mikhal punna yengbada santi oiki. Raija ayambada bot thadabagi chang chada 3 gi mathakta oiki. Tangkak asida mirep 1715 na lamba taunari Mikhal Santi oina thadanakiba aduda election commission na thagatpa phongdorakli. Chhattisgarh gi Bastar lamdangi khungal 35 amasung Great Nicobar gi Sompen tribe ahanba oina bot thadaki. Sompen tribe asi Great Nicobar ithata mahirol dagi leiraklaba kangbuni. Makhoi asi mangkiba yaba kangrupsingi manungda challibani. Punna voter marfu mari leibagi manungda miyoi tare na bot thadaki. Amaromda Dugong Creek ta laiba Onge tribe ki miyoi humdoi amasung Strait ithata laiba Great Andamaniski miyoi 13 su bot thadaki. Ngasi phongba pausi singi maroiba pausingi damak hojik Okram Umadini lere Umadini. Thagachari Rajesh Taranipal Suba Lok Sabha gi ahanba tangkaki Mikhal ngarang pangthokiba polling station kharada charangnaba thokiba amasung polling station kharada Mikhal hannaba maikai kayadagi dabi tawrakpagi pauna ngasi phongba pauche ayambada maruiba pau oina phongnari. Naharol gi thodangda Taranipal Suba Lok Sabha Mikhal ahanba tangkaki bot thadanakre bot thadabagi chang chada humphunipan sino oiki polling station kharada charangnaba thoki haina banner headline tawri paw asi tongan ba maongda headline tawduna pauche ayambada maruiba paw oina phongli. Sana laibakta mahausaga manadaba maongda Manipurda Mikhal pangthokre innerda bot thadabagi chang chada 32.2 outerda 32.5 oiki polling station nifu henbada Mikhal hallaba yai haina banner headline tawri. Polling station nifu tareta Mikhal hannanaba Congress na dabi tawbagi paw Morning Bell, Manipur Mail, Imphal Free Press, Sana Laibak, Ichel Express, People's Chronicle, Sangai Express English amasung Manipuri edition da maroiba paw oina phongli. Mikhal da charangnaba amasung pamdaba thodok sing thokhanbagi damak India block na BJP bu maral sirakli. Polling station nifu tareta Mikhal hannanaba dabi tawrakpagi paw Sangai Express English ki ahanbelamai da phongli. National Highway Kuntra Taret Imphal Jiribam Lambida driver singi khongjang hokre gari amata chalhanre haiba paw pokna phonggi ahanbelamai da phongli. Lok Sabha Mikhal Manipur gi unity amasung integrity ngakpada achowa mating oinabani haiba BJP mirep TH Basanta Kumar gi wafamna Manipur News ki ahanbelamai da phongli. Pre-poll violence thorakliba asi miyam gi kholawbu namsinduna thamnaba hotnabani haiba Congress mirep Angomcha Bimol akoijam gi wafamna Huyanlan paw gi ahanbelamai da phongli. Mikhal da charangnaba thokhanbagi damak BJP na Congress mirepta maral sirakpagi paw People's Chronicle, Sanga Express Manipuri amasung English edition da ahanbelamai da phongli. Mikhal boycott tawbana maram oiraga kangpokpi da bot thadabagi chang yamna nemki haiba paw Tamenglong da phongba pawche chamgi maru oiba paw oiri Manipur da Lok Sabha gi ahanba tangkaki Mikhal da mafam kaya da charangnaba thokhiba nongmai kapa boot capturing EVM thugaiba asokapan nangkhibagi paw Hills Hornbill Express, Tamenglong Times amasung Ganfu Mail gi maru oiba paw sing oiri. Rajesh Thagachari Umadini Aroibada maroiba paw Manipur ngarang ahanba tangkaki Lok Sabha Mikhal da bot thadabagi chang chada 32.8 oiki. Inner da chada 33 sino manga amasung outer da chada 35.2 bot thadaki hari. Outer Manipur Parliamentary seat ki lemhoriba Bidhan Sabha Kendra 12 da bot thasi kuntarukta anisuba tangkakta thadanargani amasung seat marpumapan da bot thadanagadoriba anisuba tangkaki Lok Sabha Mikhal gi bot khomagi thabak kangkhalakli. Paw loijare.